ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯗ ꯀꯩꯅꯣꯝꯇ ꯍꯪꯖꯅꯤꯡꯉꯦ ꯉꯁꯤ ꯂꯧ ꯁꯤꯡꯎ ꯃꯐꯝꯗ ꯉꯁꯤ ꯂꯧ ꯆꯠꯂꯨꯕꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯀꯔꯤ ꯇꯧꯒꯦ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦꯗꯣ ꯑꯝꯇ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯌꯨ ꯂꯧꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯁꯨꯕ ꯃꯌꯥꯝ ꯁꯨꯃꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯧꯐꯝ ꯍꯥꯏꯁꯤꯗꯤ ꯌꯥꯝꯒꯤ ꯁꯨꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯈꯤ ꯇꯣꯞꯄ ꯂꯧꯐꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯣꯏ ꯈꯤꯇꯪ ꯂꯥꯛꯄꯗ ꯈꯤꯇꯪ ꯁꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯦ ꯂꯝꯕꯤꯁꯦ ꯍꯣꯏ ꯖꯪꯒꯟ ꯐꯥꯎꯗꯅꯒ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯔꯧ ꯑꯃꯨꯛꯇ ꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯁꯤꯗ ꯂꯧ ꯆꯠꯄꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯕꯩ ꯃꯑꯣꯡꯗ ꯁꯤ ꯂꯧ ꯆꯠꯄꯁꯤꯗ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯩꯅꯁꯨ ꯈꯟꯖꯩ ꯌꯥꯝ ꯋꯥꯔꯒꯁꯨ ꯂꯥꯛꯄꯗ ꯋꯥꯔꯒꯁꯨ ꯑꯃꯨꯛꯇ ꯎꯗꯕꯁꯤꯗ ꯉꯁꯤꯗꯤ ꯎꯕ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯁꯨ ꯈꯤꯇꯪ ꯐꯥꯎꯏ ꯃꯇꯨꯡꯗꯁꯨ ꯍꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯈꯤꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯈꯤꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯆꯠꯂꯣ ꯍꯥꯏꯕꯗ ꯈꯔ ꯀꯤꯔꯗꯧꯕ ꯃꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥ ꯈꯪꯅꯤ ꯇꯥꯟ ꯆꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯇꯅꯒ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯆꯤꯡꯒꯨꯝꯕꯅꯦ ꯆꯤꯡꯅꯦꯕꯀꯣ ꯆꯤꯡꯂꯣꯟꯁꯤꯃ ꯂꯥꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯧꯁꯦ ꯂꯩꯒꯗꯣꯏꯅꯦꯕ ꯃꯥꯅꯦ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯄꯨꯟꯁꯤꯒꯤꯗꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯕꯤꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯏꯟꯖꯤꯟ ꯒꯥꯔꯤ ꯅꯨꯡꯅꯤ ꯆꯪꯕꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯍꯧꯖꯤꯛꯀꯣ ꯑꯗꯒꯤ ꯂꯝꯕꯤꯁꯦ ꯌꯦꯡꯕꯤꯌꯨ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯔꯦ ꯑꯁꯤ ꯂꯧꯒꯤ ꯐꯧ ꯅꯨꯡ ꯑꯔꯨꯝꯕ ꯆꯤꯡꯊꯣꯔꯛꯄꯗꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯖꯔꯤ ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯔꯨꯁꯦ